थाइना ममांगै मतम अमदा अचौ कौबा सुबा नोंबा यामना कनबा नुपा अमा लेरमी अचौगी लोइनबीगी मिंग थोइनु हाइना कौरमी थोइनुसु इसौ लांबा यामना कल्ले थबकसु यामना सुनिंगलमदे नुमित चुप्पा इसौदा लांगदुना अदुमक लेरमी अयुकी मतमनी अचौ थबक सुबा चटननबा हाइदुना थोरकलमी अदुबु थोइनुदी हौगतलमद्री अचौ मांगोंदा लेप्तुना मागी नुपीबु कौरमी नुपी नंगबु ताब्रने थोइनुदो मकोक मरु इचाउ चाउबो मखै हकाम वावा चंदुना इमुंगदगी थोरकलमी थोइनु साउना कैदौरगे अयुक्सिदा क्वाकनु खोंगबदौना खोंगिदोबा ngahakta tumbasida onthokna yetkhaponi ingtham tha matam oibagi nganba manbagi wani ne pungdadi thenglabani ne phare ai thabak chaluki ko ai bu kauri sidi nang thabak chaluki ge haibagi oire haide sugok sakhiba yadro kaisulai ta bawa dugi ai gi duma thugairi ne ba ingbasida kadhudoino adugi saru ngahakta dum tumuki ge asi hairam laga thoinu do tumba changki अचौ मागी नुपीना चंखिबदु येंगदुना अइबु मसी नुपीसिबु कमाइना ngangnasiगे असुक यामना इसौ लांगबसिबो करी नुपीनोने मागा ngangnरिङैदने मतमसिसु थेंजिंख्रेने तौरिसे अचौसु थबक चटखिरामे थोइनुदि फमुंगदा काखतुना तुमलमे थबकसु फमदने अचौ मागा थबक सुमिनारिबा मिसिंग अदुगा वारी सानादुना लेरमे चावरेलना हनके इंथमथा सिदि फजना इंगिहे अदो नोइबु करी करी इंसांग चानरकलगे तोंबना अइदि ngaranggi ngarelga ओइना चारे चावरेल नोकलगा अदुदि नंगदि चाकति फना फजना लौखतलमनी ने तोंबसु नोकलदुना खुमलए चाक असाबा पुखम अमदि लौखलए हे चावरेल अचौदा अमुक येंगदुना अचौ नंगदि करी इंसांग चाराबा कदाइदि चाकनोदा तादा अखोइ नुपीगी इसौ ओइना चारगले करिनोने नंगना थबक लाइसिबु चाक चादना लाक्लिब्रो चारक्तेदा तादा इहे थबक सिदि होरेन थेंगला फाउनिने सुगदौरिबसे इबो नंगि नुपीदो चाय याम वाली मीना सुम हाइनबदा नुमित चुप्पा इसौदा लांगलगा लई हाइने तादा माने इसौ लांगबदा अइसे युमदगा लैफम चाफम खंगद्रपोने नंग नुपी वरकपा हाइतेने इबो अदुनने नंगि नुपीना इसौ लांगलिबदो नतै महोइदि अइना खोन खितंग कनबदने किरिबने नुपी हाइसिदि खरा फुगदबने तोंबना अदुगी हाइरदि अखोइ नुपीदि फैहे अइने हे खंगकपदगिने इसौगादो अमुक्ता लांगद्रि चावरेलना अचौ अदुम सुम लैबनदि यारोय नंग नुपा खरा थोने हे नुपीना लम हेलए हाइदनने लिचै यमा पाइरगने मयांगलिन अदुदा सान्थौ अदुमने हेक तौरबा इसौ लांगबा लेपख्रदबने असमना मखोय अहुमदो थबक सुना सुना वारी सानरमी थोइनु थेंगबा मखै हौगतुना मचिन मया सेंगदबि सुमांग अदुदा नुक्सा याइदुना लैरमी थोइनु वाखलदा असमना खलमी इंख्रबा कानसिदा इरुजरगा चाक थोंबगा ngamjararoy खानापोनते मखारोमगी लेंबिदो चाक अमुक्ता थोंबियो हाइना हाइरुखिगे थोइनुदो लेंबि होइदा लाक्लमी थोइनु सुमांगदा लेपतुना लेंबिबु कौरमी लेंबी अदुमना कौबदुदा लेंबीगी ममा लैमदो इमुंगदगी थोगलए थोइनु ओरंबदुदा लैमा मथनदा मचिंदा मुरुम मुरुम सोली मसीना अमुक कैदोबा लाइनुने मकोक मरु इफा फाबा मखै मचिन मयागा अमता सेंगमखिरोय मसक्सि उबदने खारे अइदिने दावगा अमता याररोय तौरिसे लैमा नोक्सिनदुना इनाव नंग लाक्पबु कै हाइगे इचे अखोइ लेंबिबु लैतब्रो अखोइ लेंबिदि मबु होइदा ngarang चखरेने नते नंगबु अखोइ लेंबिदा करी हाइगे हाइबनो इचेदा सुम हाइरमो इचे आइसे ngasiसे हक्चांगसे कया नुंगाइतबा इसासिसु खिरुम खिरुम तौबा इरुजबदो नुंगाइत्रब अखोइ लेंबि लैरदि चाक अमुक्ता थोंहनगे तौबने हाइमा अदुदि कमाइ दौनि लेंबिदि मबोक नाय हाइदना मबु होइदा चखरे इचे होइगी चाक लोइरबो लोइद्रिने कैदौरगे इचे होइगी चाक लोइरगा ngaihang अखोइगी चाक थोंबिगेरा इचे ननाउना हाइजबसे हक्चांग अमंददुना हाइरबनिको लाना खनबिगनो लैमदु साउनिंगबनदि लोइरे इचेदि मीगी लौ चकदबनिने अदुना फरक तारनी इसिंदु लुमगने इरुदु लुजो
ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯊꯣꯏꯅꯨ ꯁꯥꯎꯅꯤꯡꯅ ꯑꯩꯁꯨ ꯍꯛꯆꯥꯡ ꯉꯝꯗꯕꯒꯤ ꯀꯅꯥ ꯅꯠꯇꯦ ꯏꯇꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ ꯌꯥꯗ꯭ꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯏꯅꯨꯗꯨ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯀꯌꯥꯗ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯅꯨꯄꯤꯅꯣꯅꯦ ꯁꯤꯕꯣ ꯍꯛꯆꯥꯡ ꯉꯝꯗꯦ ꯀꯥꯏꯅ ꯍꯥꯏꯖꯟꯗꯅ ꯇꯜꯂꯤꯗꯤ ꯍꯥꯏꯅꯤꯡꯗꯦ ꯑꯩꯈꯣꯏ ꯑꯆꯧꯁꯤꯕꯨ ꯑꯁꯤꯕꯨ ꯅꯨꯄꯤꯅꯤꯅ ꯀꯃꯥꯏꯅ ꯂꯧꯔꯨꯔꯤꯅꯣꯕ ꯁꯤꯕꯣ ꯑꯁꯨꯝꯅ ꯂꯩꯃꯗꯨ ꯃꯊꯟꯇ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯊꯣꯏꯅꯨꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯩꯃꯤꯟꯅꯕꯒꯤ ꯑꯗꯨꯛ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯒ ꯍꯥꯏꯕꯤꯔꯣꯏꯅ ꯁꯒꯣꯜ ꯃꯥꯟꯕꯤ ꯃꯥꯅꯁꯨ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯈꯪꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯂꯥꯛꯈꯤꯁꯅꯨ ꯁꯝꯕꯜ ꯈꯥꯍꯟꯒꯦꯕ ꯉꯁꯤ ꯊꯣꯏꯅꯨꯗꯨ ꯆꯥꯛ ꯂꯥꯝꯂꯛꯂꯝꯃꯤ ꯊꯣꯏꯅꯨ ꯃꯕꯨꯛꯇꯨ ꯄꯥꯏꯗꯨꯅ ꯑꯁ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯌꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯁꯨ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯊꯣꯡꯅꯕ ꯌꯥꯔꯤ ꯄꯣꯠꯅꯤ ꯑꯩꯗꯁꯨ ꯉꯥꯏꯔꯒ ꯂꯩ ꯑꯁꯨꯛ ꯂꯥꯝꯃꯕꯁꯤꯕꯨ ꯏꯔꯨꯖꯗꯕꯤꯗ ꯍꯦꯛꯇ ꯊꯣꯡꯂꯨꯔꯒꯦꯗ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯁꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯤꯒꯤ ꯂꯧ ꯀꯨꯝꯕ ꯂꯥꯛꯂꯝꯃꯤ ꯂꯩꯃꯅ ꯉꯁꯤꯗꯤ ꯑꯩꯁꯦ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯂꯤ ꯅꯨꯄꯤ ꯑꯃꯅ ꯀꯩꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯅꯣ ꯏꯆꯦ ꯍꯣ ꯑꯩꯈꯣꯏ ꯊꯪꯅꯕꯒꯤ ꯃꯧ ꯑꯇꯟꯕꯤꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦ ꯑꯩꯁꯨ ꯃꯥ ꯂꯥꯛꯄꯗꯨꯗꯅꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯈꯜꯂꯦ ꯑꯗꯨꯒꯗꯤꯅꯦ ꯏꯆꯥꯅꯨꯄꯤ ꯍꯪꯉꯤ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗꯤ ꯃꯕꯣꯛꯍꯣꯏꯗ ꯆꯠꯈꯤꯅ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯕꯨ ꯃꯣꯏꯒꯤ ꯆꯥꯛꯇꯨ ꯑꯃꯨꯛꯇ ꯊꯣꯡꯕꯤꯌꯣꯌꯦ ꯍꯩꯃꯥ ꯍꯩꯃꯥ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣꯅꯦ ꯃꯊꯛꯀꯤ ꯑꯍꯟꯗꯒ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯤꯕ ꯍꯣ ꯏꯕꯦꯝꯃ ꯈꯖꯤꯛ ꯈꯔꯥꯛꯇꯒ ꯉꯝꯕ ꯅꯠꯇꯦ ꯀꯅꯥꯒꯤ ꯈꯣꯡꯉꯝ ꯆꯥꯗꯅ ꯉꯝꯃꯤꯀꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯀꯤꯕꯨ ꯑꯩꯅ ꯌꯥꯗꯕꯗꯒꯤ ꯃꯆꯤꯟꯒꯗꯣ ꯍꯅꯨꯃꯥꯟ ꯃꯆꯤꯟꯗꯧꯅ ꯇꯨꯝꯂꯒ ꯆꯠꯈ꯭ꯔꯤ ꯄꯣꯠꯅꯤ ꯏꯆꯦ ꯑꯗꯨꯕꯨ ꯏꯇꯩ ꯑꯆꯧꯅ ꯀꯃꯥꯏꯅ ꯂꯧꯔꯨꯔꯤꯅꯣ ꯈꯪꯗꯦ ꯏꯕꯦꯝꯃ ꯅꯣꯡꯃꯗ ꯁꯨꯃꯥꯡ ꯊꯤꯂꯣꯡꯒꯗꯣ ꯋꯥꯏꯔꯝ ꯇꯩꯅꯤ ꯈꯪꯕ ꯅꯠꯇꯦ ꯏꯃꯨꯡꯒꯗꯣ ꯆꯪꯕꯒ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯅꯝꯊꯤꯕꯗ ꯏꯆꯦ 이때의 적시부 박항오이링아이다 마사얌 날리 하이바다이네 호이 베마 박항오이링아이다 마사파는 날라수 마투 아모이피 아마 라우라바니네네 마수 하이나레다나 농 파독 모이게 인상 아하우바 마 통이 까이나 틸럭바 인상가두디네 짜하바 두고자다나 후이드 비제 온톡나 두컷자크레다 아도 이제 토이누두부 이서우수 얌네 랑이 하리시부 쫌브로 호이 베마 नुमित चुपा मा इसाव अतम लांगलिबनी नोइदि लापनाबनी तारम आइखोइदि नाकोंसे इ तारबनी मागी इसाव ताबदा नुपी फत्रबसु आइखोइ अचौगी खनबददि याम नुंगाइते मयामबनसुने अचौगी खनबदा वाबदा लोइरबनी थबक वाब मखै सुरुरगा मतु असिनने पोथाफमग खंगबजा नत्रेदा इतय अचौदि याम फैदा लाइरजरबसु मिगी मतेंग यामना पांगी आइखोइगी युम साबदसु इतय अचौना मतेंग यामना पांगी हाय अखोइ नुपाना इतय अचौसे नुंसीना अदुम सोलिपोनी खंद्रेदे इबेमा नुपी लौबदा ममा हाना येंगु हाइरिबदो यामना चुम्बा जानी थोइनुगी ममादुसुने महा अफाउबिनी अखोइनदि अचौदा मसिगी नुपीसे लौदनबा फना कन्नसु हाइबनी असुमना वरी साना सानादुना लौबदु खौरमी अचौसु थबक हलकलमी अचौ सुमांगदा लेपतुना मागी नुपीबु कौरमी नुपी खुदाय अमता पुथोरौने हे थोइनुदु खुदाय अमा पाइदुना थोगलाई आइगोना मो हाइदसु कोक लौथोबा याबसिबु वाये ngahekta पोथागे तौबसे पोथाफंग खंगबजा नते नंगदि करी थबक सुदना वारिबा आइसु थबक सुरिबा मयामसिदि चाक थोंगलिसिदि ओ चाक थोंबगी ओइरे नंगना वारिसिदि आइगी चाकदो थांथोमोको खोंग खुसे जामथोगा चंगागे हक्चांग अमदेने ngasidi irujadana chak thongi nangdi iruludana thongba chak chade haibadуда nangi chak haptre lamagana thonglaga charuro aige haktang potharo khige amuk pepa pepa kaurakano nupi nangbu chakhum changbududadi irulu jaraga changba yadro asenga mangsu khara khayune yumse laining thau leimare leiribani ne ho ngamdre asenga mang khaibaga asenga mang khaiba yamna pamlagadi ne nanghe khairo असी हाइरमलगा थोइनुदो इमुंगदा प्रप्रप चंखे अचौसो मागी नुपीगा ओनसिनबा तंदुना इरु लुथोक्तुना चाखुमदा चंगलए चाखुमदो लुखाकना पुंगचाइ चाइदुना लेरमी मदु उबदा अचौदु तल्लदुना
ꯃꯥꯡꯒꯣꯜꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨꯗꯨ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯊꯣꯏꯅꯨꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯈ꯭ꯋꯥꯡꯗꯣ ꯃꯦꯠꯇꯨꯅ, "ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ, ꯆꯥꯛ ꯊꯣꯡꯅꯅꯕ ꯏꯁꯤꯡ ꯂꯩꯇꯦ ꯍꯥꯏꯕꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦ." ꯊꯣꯏꯅꯨꯅ ꯑꯆꯧꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯅꯨꯄꯥ, ꯅꯨꯄꯥ!" ꯑꯆꯧꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯆꯧ ꯃꯈꯨꯠꯇꯨꯅ ꯃꯃꯤꯠꯇ ꯅꯣꯏꯗꯨꯅ, "ꯑꯩꯗꯤ ꯇꯨꯝꯊꯔꯨꯔꯦꯗꯅ꯫ ꯍꯣ, ꯆꯥꯛꯈꯨꯝꯒꯤ ꯏꯁꯤꯡꯒ ꯑꯃꯠꯇ ꯂꯩꯇꯕꯅꯤ, ꯉꯜꯂꯤꯉꯩꯁꯤꯗ ꯁꯣꯛꯇꯣꯛꯎꯔꯣ." "ꯅꯨꯄꯤ, ꯏꯁꯤꯡꯗꯨ ꯐꯥꯎꯕꯗꯤ ꯅꯪꯁꯨ ꯁꯣꯛꯄ ꯌꯥꯏꯗꯅ." "ꯍꯣ, ꯂꯥꯏꯔꯕ ꯅꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯈ꯭ꯋꯥꯡꯒꯁꯦ ꯂꯣꯏꯅ ꯇꯦꯛꯂꯕꯅꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯈ꯭ꯔ ꯄꯣꯠꯅꯤ꯫ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯤꯁꯤꯗꯤ. ꯅꯪꯕꯨ ꯑꯩꯅ ꯀꯔꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯍꯟꯒꯦꯅꯦ? ꯅꯨꯡꯉꯥꯏꯔꯦ, ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯦ. ꯁꯦꯠꯅꯤꯡꯕ ꯑꯃꯠꯇꯁꯨ ꯁꯦꯠꯄ ꯐꯪꯗꯕ, ꯆꯥꯅꯤꯡꯕ ꯑꯃꯠꯇꯁꯨ ꯆꯥꯕ ꯐꯪꯗꯕ, ꯁꯤꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤꯅꯦ, ꯍꯣ, ꯄꯥꯝꯖꯗ꯭ꯔꯦ, ꯄꯥꯝꯖꯗ꯭ꯔꯦ. ꯑꯁꯨꯝꯅ ꯍꯤꯡꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯤꯁꯤꯅꯤ." ꯑꯆꯧꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯁꯧ ꯑꯗꯨꯗ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯊꯣꯏꯅꯨꯗꯤ ꯑꯆꯧ ꯆꯠꯈ꯭ꯔꯕꯁꯨ ꯉꯥꯡꯕꯗꯨ ꯂꯦꯞꯍꯧꯗꯦ꯫ ꯑꯗꯨꯝ ꯃꯊꯟꯇ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯗꯨꯗꯤ ꯊꯣꯏꯅꯨꯒꯤ ꯏꯁꯧꯗꯨ ꯇꯥꯕꯗ ꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯕ ꯐꯥꯎ ꯌꯥꯎꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯆꯧꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯗꯤ ꯐꯨꯡꯒꯥ ꯑꯗꯨ ꯃꯩ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯂꯣꯕ ꯉꯥꯏꯕ ꯑꯣꯏꯅ ꯆꯨꯖꯥꯛ ꯂꯧꯗꯨꯅ ꯆꯥꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯜꯂꯛꯏ꯫ ꯑꯆꯧꯅ, "ꯅꯨꯄꯤ, ꯑꯩ ꯈꯨꯠꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ. ꯂꯥꯛꯂꯤꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣꯗꯅ." "ꯉꯝꯗ꯭ꯔꯦ, ꯏꯪꯒ꯭ꯔꯀꯥꯟꯁꯤꯗ ꯍꯧꯒꯠꯄꯒ. ꯊꯣꯡꯒ ꯍꯥꯡꯂꯨꯅꯨ. ꯑꯁꯨꯛ ꯊꯦꯡꯅꯀꯥꯟꯁꯤꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯈꯪꯗꯦ." ꯑꯆꯧꯗꯨ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯆꯧꯅ, "ꯇꯥꯗ, ꯀꯩ ꯂꯩꯔꯒꯦ?" "ꯇꯥꯗꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ. ꯍꯌꯦꯡꯁꯦ ꯊꯕꯛꯇꯣ ꯂꯦꯞꯂꯁꯤ. ꯃꯄꯨꯗꯨ ꯍꯌꯦꯡꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯛꯏ. ꯑꯗꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅꯅꯦ ꯅꯪ ꯇꯥꯗ ꯂꯥꯛꯂꯤꯕꯅꯤ." "ꯍꯣꯏ, ꯐꯔꯦ ꯇꯥꯗ. ꯍꯌꯦꯡꯗꯤ ꯂꯦꯞꯄ ꯍꯥꯏꯕꯗꯨꯅꯤ." "ꯐꯔꯦ ꯑꯗꯨꯗꯤ. ꯇꯥꯗ ꯇꯣꯝꯕ ꯍꯣꯏꯒꯤꯗꯅꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." "ꯍꯣꯏ ꯇꯥꯗ, ꯐꯝꯁꯨ ꯐꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ." "ꯌꯥꯔꯦ. ꯆꯥꯛꯇꯤ ꯊꯣꯏꯅꯨꯅ ꯊꯣꯡꯈ꯭ꯔꯕ?" ꯑꯆꯧ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ, "ꯇꯥꯗ, ꯆꯥꯛꯇꯤ ꯑꯩꯅ ꯊꯣꯡꯉꯤ. ꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦꯅ." "ꯑꯆꯧ ꯏꯕꯣ, ꯅꯪꯁꯦ ꯐꯅꯁꯨ ꯇꯥꯗꯅ ꯇꯥꯛꯏ, ꯑꯗꯨꯕꯨ ꯂꯧꯗꯦꯅꯦ. ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯪꯕꯨ ꯌꯥꯔꯔꯣꯏꯅꯦꯍꯦ. ꯌꯥꯗꯦ ꯍꯥꯏꯕꯃꯛ ꯈꯪꯍꯜꯂꯨꯅꯦꯍꯦ. ꯑꯔꯣꯏꯕꯗꯅꯦ ꯅꯪ ꯊꯣꯏꯅꯨꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯨꯕꯗ ꯇꯥꯅꯤꯀꯣ." "ꯇꯥꯗ, ꯑꯩꯁꯨ ꯐꯅꯗꯤ ꯉꯥꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯈꯜ ꯁꯨꯡꯇꯥ ꯇꯥꯗꯦ." "ꯍꯩ, ꯉꯥꯡꯕꯅ ꯀꯥꯟꯅꯔꯣꯏ. ꯐꯨꯒꯗꯕ. ꯆꯩ ꯋꯥꯠꯇꯅ ꯇꯧꯔꯤꯅꯤꯅꯦ." "ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯇꯥꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ." "ꯍꯣꯏ ꯇꯥꯗ, ꯑꯩ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ." ꯌꯥꯔꯦꯗ." ꯆꯥꯎꯔꯦꯜꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯑꯆꯧꯁꯨ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯆꯥꯛꯇꯨ ꯊꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛꯇꯨ ꯂꯣꯏꯔꯗꯨꯅ ꯑꯆꯧꯅ ꯆꯥꯛꯇꯨ ꯊꯤꯔꯝꯃꯤ꯫ ꯑꯆꯧ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯂꯥꯛꯑꯣꯗꯅ, ꯆꯥꯛ ꯊꯤꯔꯦ." "ꯂꯥꯛꯑꯦ." ꯊꯣꯏꯅꯨ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯟꯁꯥꯡ ꯑꯗꯨꯗ ꯍꯥꯟꯅ ꯌꯦꯡꯉꯤ꯫ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯣꯏꯔꯝꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯏꯟꯖꯥꯡꯁꯤꯕꯨ ꯍꯪꯒꯥꯝ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕꯣ?" "ꯃꯇꯝ ꯑꯣꯏꯕꯒꯤꯅꯤ, ꯆꯥꯎ." "ꯍꯣ, ꯆꯥꯅꯤꯡꯗ꯭ꯔꯦ. ꯅꯨꯡꯇꯤꯒꯤ ꯍꯪꯒꯥꯝ ꯀꯣꯕꯤ ꯆꯥꯃꯟꯗꯅ ꯏꯁꯥꯁꯦ ꯍꯪꯒꯥꯝ ꯀꯣꯕꯤ ꯃꯅꯝ ꯅꯝꯂꯦ." ꯑꯆꯧꯗꯤ ꯊꯣꯏꯅꯨꯒ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯆꯥꯛꯇꯨ ꯊꯨꯅ ꯆꯥꯔꯒ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯆꯥꯛꯇꯨ ꯆꯥꯊꯣꯛꯂꯒ ꯂꯨꯈꯥꯛ ꯆꯥꯛꯈꯨꯝ ꯑꯗꯨ ꯍꯌꯦꯡ ꯂꯣꯏꯁꯤꯜꯂꯒꯦ ꯈꯟꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯑꯆꯧꯗꯨ ꯊꯕꯛꯁꯨ ꯆꯠꯂꯔꯣꯏꯗꯕꯅꯤꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡꯁꯤꯡꯗꯨ ꯐꯖꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯇꯨꯝꯕ ꯄꯦꯜꯂꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ, "ꯅꯨꯄꯥ, ꯉꯁꯤꯗꯤ ꯉꯥꯖꯥꯎ ꯊꯣꯡꯕ ꯆꯥꯁꯦ. ꯉꯥ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦ." "ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯉꯥ ꯂꯩꯔꯒ ꯆꯥꯒꯗꯧꯔꯤꯕꯅꯣ? ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯟꯁꯨ ꯐꯪꯗ꯭ꯔꯤ." "ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯂꯕꯁꯨ ꯅꯣꯡꯃꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯕ ꯌꯥꯎꯈ꯭ꯔꯕꯣ? ꯀꯣꯕꯤ ꯍꯪꯒꯥꯝ ꯑꯗꯨꯝ ꯆꯥꯕ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯉꯥ ꯊꯣꯡꯗ꯭ꯔꯕꯗꯤꯅꯦ ꯑꯩꯗꯤ ꯏꯄꯥꯝꯗ ꯆꯠꯈꯤꯅꯤ ꯍꯥꯏꯔꯤꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯆꯧ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯄꯨꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ, ꯃꯥꯒꯤ ꯉꯥ ꯑꯁꯤꯗꯗꯤ ꯂꯩꯔꯒ ꯄꯤꯖꯔꯒꯦ. ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯂꯩꯐꯝ ꯈꯪꯂꯔꯣꯏ." ꯑꯁꯤ ꯈꯟꯅ ꯑꯆꯧ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯔꯨꯔꯒ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯊꯦꯜꯗ ꯉꯥꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯉꯥ ꯄꯨꯝꯕ ꯂꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ
ꯉꯥ ꯂꯩꯒꯦ ꯍꯥꯏꯕ ꯐꯪꯂꯝꯗꯦ꯫ ꯑꯆꯧ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ, ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯠ ꯌꯧꯔꯛꯂꯝꯃꯤ꯫ ꯉꯥꯁꯨ ꯂꯩꯕ ꯐꯪꯗ꯭ꯔꯤ꯫ ꯉꯥ ꯄꯨꯗꯅ ꯌꯨꯝꯗ ꯆꯪꯂꯕꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯏꯁꯧꯗꯣ ꯌꯨꯝꯗꯒ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧꯒꯅꯤ? ꯑꯁꯨꯝꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯏꯔꯩ ꯀꯜꯂꯕ ꯄꯥꯠ ꯑꯁꯤꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯊꯥꯔꯒꯦ, ꯃꯁꯤꯅ ꯐꯔꯅꯤ꯫ ꯑꯆꯧ ꯄꯥꯠ ꯑꯗꯨꯗ ꯆꯣꯡꯊꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯑꯆꯧ, ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯀꯤꯕꯒꯤ ꯊꯋꯥꯏ ꯊꯥꯔꯒꯦ ꯈꯜꯂꯕꯣ?" ꯑꯆꯧꯗꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯃꯀꯣꯏ ꯃꯔꯥꯡ ꯌꯥꯝꯅ ꯆꯣꯝꯕ ꯑꯍꯜ ꯑꯃꯅ ꯃꯈꯨꯠꯇ ꯆꯐꯨ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯆꯧꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ "ꯑꯍꯟ, ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯃꯤꯡ ꯈꯪꯂꯤꯕꯅꯣ?" ꯑꯍꯟꯗꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, "ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯉꯥ ꯄꯨꯗꯅ ꯌꯨꯝꯗ ꯆꯪꯂꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯂꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯊꯟꯇ ꯁꯤꯖꯅꯕ ꯍꯣꯠꯅꯔꯤꯕꯗꯣ?" ꯑꯆꯧ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯋꯥ ꯄꯨꯝꯕ ꯈꯪꯂꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ "ꯑꯍꯟ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯄꯨ ꯏꯁꯣꯔꯔꯥ? ꯑꯁꯦꯡꯕꯗꯣ ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ." ꯑꯍꯜ ꯑꯗꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯆꯧ, ꯑꯩ ꯏꯁꯣꯔ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯎꯕ ꯉꯝꯃꯤ." ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯐꯨ ꯃꯆꯥ ꯑꯗꯨ ꯑꯆꯧꯗ ꯄꯤꯔꯗꯨꯅ, "ꯁꯦ, ꯆꯐꯨ ꯑꯁꯤ ꯂꯧꯁꯤꯜꯂꯨ. ꯆꯐꯨ ꯑꯁꯤ ꯎꯕꯗ ꯅꯪꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ." ꯑꯆꯧꯅ ꯆꯐꯨ ꯑꯗꯨ ꯂꯧꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯑꯆꯧꯅ ꯎꯔꯝꯃꯤ꯫ ꯑꯆꯧꯅ ꯍꯥꯏꯔꯛꯏ, "ꯕꯥꯕꯥ, ꯁꯤꯒꯤ ꯉꯥ ꯃꯆꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯗ ꯄꯤꯔꯨꯔꯕꯗꯤ ꯉꯥꯌꯣꯛ ꯆꯐꯨ ꯑꯁꯤꯅ ꯊꯣꯝꯂꯛꯄ ꯁꯣꯏꯔꯔꯣꯏ꯫ ꯉꯥ ꯃꯆꯥ ꯑꯁꯤꯅ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯅꯆꯥꯅ ꯄꯥꯝꯕꯗꯤ ꯉꯥꯖꯥꯎꯅꯤ." "ꯉꯥ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯉꯥ ꯅꯠꯇꯦꯅꯦ, ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯍꯟꯕ ꯉꯝꯕ ꯉꯥꯅꯤ꯫ ꯉꯥ ꯑꯗꯨꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯌꯨ, ꯉꯥ ꯑꯗꯨꯅ ꯂꯣꯏꯅ ꯊꯨꯡꯍꯟꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕꯗꯤ, ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯕꯗꯤ ꯍꯟꯗꯣꯛꯄ ꯌꯥꯗꯦ, ꯆꯦꯛꯁꯤꯜꯂꯨ." ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯆꯐꯨ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯍꯣ, ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯉꯥꯖꯥꯎ ꯄꯨꯔꯛꯑꯕꯣ? ꯇꯨ ꯌꯦꯡꯉꯨ." "ꯀꯩꯅꯣ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯅꯪ ꯈꯪꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯆꯐꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯉꯥ ꯃꯆꯥ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯉꯥ ꯃꯆꯥ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯉꯥ ꯃꯆꯥ ꯑꯗꯨꯅꯗꯤ ꯀꯩꯗꯧꯅꯗꯣꯏꯕ? ꯉꯥ ꯃꯆꯥ ꯑꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯒꯗꯧꯔꯤꯕꯅꯤ." ꯑꯆꯧ ꯉꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ, "ꯁꯅꯥ ꯃꯆꯨꯒꯤ ꯉꯥ, ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯥꯅꯅꯕ ꯉꯥ ꯑꯇꯥꯎꯕ, ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯜꯂꯣ." ꯉꯥ ꯆꯐꯨ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ, "ꯑꯩꯒꯤ ꯃꯄꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯊꯣꯛꯂꯣ." ꯑꯁꯤ ꯍꯥꯏꯔꯒ ꯉꯥ ꯑꯗꯨꯅ ꯍꯥꯎꯔꯕ ꯉꯥꯒꯤ ꯃꯊꯦꯜ ꯀꯌꯥ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯗꯤ ꯃꯌꯥ ꯎꯝꯁꯤꯟꯒꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯆꯧꯗꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯣꯏꯅꯨꯗꯤ ꯐꯝꯊꯗꯨꯅ ꯉꯥꯒꯤ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯃꯕꯨꯛ ꯄꯦꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯃꯟꯗꯨꯅ ꯍꯧꯒꯠꯄ ꯐꯥꯎꯕ ꯍꯦꯛ ꯉꯝꯂꯝꯗꯦ꯫ "ꯅꯨꯄꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯤꯡꯈꯠꯂꯨ, ꯑꯩ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ." ꯑꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯊꯣꯏꯅꯨꯗꯨ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯔꯕꯅꯤꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯆꯧꯗꯤ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯆꯝꯅ ꯂꯩꯕ ꯄꯨꯟꯁꯤꯗꯣ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯊꯟꯇ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯖꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯅꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ, ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯅ ꯍꯤꯞꯄ ꯐꯃꯨꯡ ꯑꯗꯨꯒꯨꯝꯕ ꯑꯃ ꯊꯣꯛꯍꯜꯂꯣ." "ꯀꯔꯤꯅꯣꯅꯦ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯀꯥ ꯍꯦꯟꯅꯅꯦ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯒꯅꯨ, ꯗꯁꯥ ꯇꯥꯅꯤ꯫ ꯑꯔꯩꯕ ꯈꯔꯁꯤꯅꯅꯦ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯇꯝꯃꯨ." "ꯈꯪꯗꯦ, ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ, ꯃꯍꯥꯔꯥꯅꯤꯒꯤ ꯐꯃꯨꯡ ꯑꯗꯨꯒꯨꯝꯕ ꯑꯃ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯊꯣꯛꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡꯃꯛ ꯑꯩ ꯏꯄꯥꯝꯗ ꯆꯠꯈꯤꯒꯅꯤ." ꯑꯆꯧꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯤꯡꯕ ꯑꯗꯨꯗꯗꯤ ꯊꯨꯡꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯉꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯅꯥ ꯃꯆꯨꯒꯤ ꯉꯥ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯍꯥꯔꯥꯅꯤꯅ ꯍꯤꯞꯀꯗꯕ ꯐꯖꯔꯕ ꯐꯃꯨꯡ ꯑꯃ ꯊꯣꯛꯍꯜꯂꯨ." ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯨ ꯆꯐꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯃꯄꯨꯅ ꯍꯥꯏꯔꯤꯕ ꯃꯍꯥꯔꯥꯅꯤꯅ ꯍꯤꯞꯀꯗꯕ ꯐꯃꯨꯡ ꯑꯃ ꯊꯣꯛꯂꯣ." ꯉꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯈꯪꯍꯧꯗꯦ ꯐꯖꯔꯕ ꯃꯍꯥꯔꯥꯅꯤꯅ ꯍꯤꯞꯀꯗꯕ ꯐꯃꯨꯡ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯊꯨꯡꯂꯕꯗ ꯍꯔꯥꯎꯕꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ, ꯑꯩꯗꯤ ꯐꯃꯨꯡ ꯑꯁꯤꯗꯒꯤ ꯀꯨꯝꯊꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯀꯣ꯫
ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯃꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯃꯍꯥꯔꯥꯅꯤꯒꯤ ꯐꯃꯨꯡ ꯑꯗꯨꯒꯨꯝꯕ ꯐꯖꯕ ꯐꯃꯨꯡ ꯑꯃꯗ ꯇꯨꯝꯒꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯅꯤꯡꯖꯕꯗꯣ ꯊꯨꯡꯂꯦ꯫ ꯊꯣꯏꯅꯨꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯗꯤ ꯃꯈꯥꯗ ꯊꯥꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯆꯧ ꯊꯕꯛ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯣꯏꯅꯨꯁꯨ ꯍꯧꯒꯠꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ, ꯅꯪꯒꯤ ꯉꯥ ꯑꯁꯤꯗ ꯀꯣꯅꯨꯡꯒꯨꯝꯅ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯊꯣꯛꯍꯜꯂꯣ ꯍꯥꯏꯌꯨ꯫ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯃꯟꯖꯨꯅꯔꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗꯦ꯫ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃ ꯊꯣꯛꯍꯜꯂꯨ"꯫ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯨ ꯆꯐꯨ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ "ꯑꯩꯒꯤ ꯃꯄꯨꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃ ꯊꯣꯛꯂꯨ"꯫ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯔꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ꯫ ꯊꯣꯏꯅꯨꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ, "ꯅꯨꯄꯥ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯤ ꯀꯣꯅꯨꯡꯒꯨꯝꯅ ꯐꯖꯔꯦ꯫ ꯑꯩꯒꯤ ꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯂꯦ"꯫ ꯑꯆꯧꯅ, "ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ"꯫ "ꯀꯩꯒꯤ ꯊꯕꯛ ꯆꯠꯇꯣꯏꯅꯣ? ꯍꯧꯖꯤꯛꯇꯤ ꯊꯣꯛꯑꯣ ꯍꯥꯏꯕꯒ ꯊꯣꯛꯍꯟꯕ ꯉꯝꯕ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯂꯩꯔꯁꯤꯗꯤ"꯫ "ꯑꯩꯗꯤ ꯏꯆꯥꯒꯤ ꯍꯨꯃꯥꯡ ꯃꯟꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯍꯟꯈꯤꯕꯅꯤ"꯫ "ꯅꯨꯄꯥ, ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯅꯨꯡꯉꯥꯏꯕ ꯄꯥꯝꯗꯕꯁꯤꯕꯣ? ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤꯗꯣ ꯄꯥꯝꯗꯕ꯭ꯔꯣ"꯫ ꯑꯆꯧꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯕ ꯇꯜꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯄꯨꯡ ꯈꯔꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕ ꯑꯗꯨꯗ ꯀꯤꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯌꯥꯝ ꯋꯥꯅ ꯃꯥꯒꯤ ꯅꯨꯄꯥ ꯊꯕꯛ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯒꯤ ꯑꯗꯨꯗ ꯑꯆꯧꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, "ꯀꯩꯗꯧꯔꯦ ꯅꯨꯄꯤ, ꯑꯃꯨꯛ ꯃꯪꯂꯕꯗꯨꯅ"꯫ "ꯅꯨꯄꯥ, ꯌꯨꯝꯁꯦ ꯆꯥꯎꯃꯟꯈꯤꯕꯅ ꯏꯊꯟꯇ ꯂꯩꯕꯁꯦ ꯀꯤꯕ ꯐꯥꯎꯏ꯫ ꯑꯗꯨꯅ ꯊꯕꯛ ꯁꯨꯅꯕ ꯃꯤꯅꯥꯏ ꯈꯔ ꯊꯣꯛꯍꯜꯂꯣ꯫ ꯃꯤꯅꯥꯏ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯋꯥꯔꯔꯣꯏ, ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ, ꯃꯣꯏꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯅꯤꯌꯦ"꯫ ꯑꯆꯧꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯅꯥꯏ ꯃꯤꯁꯦꯟ ꯀꯌꯥ ꯁꯦꯕꯥ ꯇꯧꯔꯗꯨꯅ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯆꯧꯁꯨ ꯍꯥꯟꯅꯒꯨꯝꯅ ꯊꯕꯛ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃ ꯊꯣꯏꯅꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥ, ꯑꯩ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯏꯁꯥ ꯄꯨꯝꯕ, ꯁꯅꯥꯅ ꯄꯨꯡꯌꯣꯝ ꯌꯣꯝꯕ ꯑꯩ ꯄꯥꯝꯃꯤ꯫ ꯉꯥ ꯑꯁꯤꯗ ꯍꯥꯏꯔꯒ ꯏꯁꯥ ꯄꯨꯝꯕ ꯁꯅꯥꯅ ꯌꯣꯝꯍꯜꯂꯣ"꯫ "ꯁꯅꯥ ꯃꯆꯨꯒꯤ ꯉꯥ, ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯁꯅꯥꯅ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥ ꯄꯨꯝꯕꯁꯦ ꯌꯣꯝꯍꯜꯂꯣ"꯫ ꯉꯥ ꯑꯗꯨ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯏ꯫ "ꯑꯩꯒꯤ ꯃꯄꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧꯖꯒꯅꯤ"꯫ ꯈꯪꯍꯧꯗꯦ ꯊꯣꯏꯅꯨ ꯍꯛꯆꯥꯡ ꯑꯗꯨ ꯁꯅꯥꯒꯤ ꯃꯨꯔꯇꯤ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯑꯆꯧꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯅꯨꯄꯤ, ꯅꯪꯗꯤ ꯁꯅꯥꯒꯤ ꯃꯨꯔꯇꯤ ꯑꯣꯏꯅ ꯑꯣꯜꯂꯦꯗꯅ! ꯍꯦ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ, ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛꯇ ꯍꯟꯖꯤꯟꯍꯟꯕꯤꯌꯨ"꯫ "ꯑꯩꯒꯤ ꯃꯄꯨ, ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯗꯣꯛꯄꯗꯤ ꯉꯝꯗꯦ"꯫ ꯑꯆꯧꯗꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯆꯨꯝꯃꯤ, ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ, ꯍꯟꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ꯫ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯅꯨꯄꯤ ꯃꯨꯔꯇꯤ ꯑꯣꯟꯗꯨꯅ ꯑꯁꯨꯝꯃꯛ ꯂꯩꯔꯗ꯭ꯔꯥ? ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯍꯟꯖꯤꯟꯍꯟꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯉꯥ ꯑꯁꯤ ꯁꯤꯟꯅꯔꯝꯕ ꯑꯍꯜ ꯑꯗꯣ ꯊꯤꯔꯨꯔꯒꯦ꯫ ꯃꯥꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯑꯩ ꯍꯦꯛꯇ ꯊꯤꯔꯨꯔꯒꯦ"꯫ ꯑꯆꯧꯁꯨ ꯉꯥꯌꯣꯛ ꯆꯐꯨ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯆꯧꯅ ꯑꯍꯜ ꯑꯗꯨꯕꯨ ꯊꯤꯔꯛꯄꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯗ ꯑꯍꯜ ꯑꯗꯨ ꯊꯤꯕ ꯐꯪꯂꯝꯃꯤ꯫ "ꯕꯥꯕꯥ, ꯑꯩ ꯕꯥꯕꯨ ꯊꯤꯖꯔꯛꯂꯤꯕꯅꯤ꯫ ꯑꯩꯕꯨ ꯊꯤꯔꯛꯂꯤꯕꯗꯤ ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯦ? ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯄ ꯉꯝꯕ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯨꯁꯨ ꯑꯩꯅ ꯅꯐꯝꯗ ꯄꯤꯔꯕꯗꯨꯗꯤ"꯫ "ꯕꯥꯕꯥ, ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯔꯥꯝ ꯆꯥꯎꯔꯨꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯁꯅꯥꯒꯤ ꯃꯨꯔꯇꯤ ꯑꯣꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛꯇ ꯍꯟꯖꯤꯟꯍꯟꯕꯤꯌꯨ"꯫ "ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯍꯟꯅꯅꯕ ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯤꯌꯨ ꯕꯥꯕꯥ꯫ ꯂꯥꯞꯅ ꯆꯤꯡ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯕ꯭ꯔꯥ? ꯃꯁꯤꯒꯤ ꯆꯤꯡ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯂꯩꯕ ꯁꯨꯔꯨꯡ ꯑꯃ ꯂꯩꯕꯅꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯏꯁꯤꯡ ꯂꯩꯕꯅꯤ꯫ ꯏꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯈꯤꯛꯄꯗ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯍꯤꯡꯆꯥꯕꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯤꯡꯆꯥꯕꯅꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯅꯤ꯫ ꯅꯪꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯕꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯏꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯒꯅ
ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈ꯭ꯔꯒꯅꯤ꯫ ꯕꯥꯕꯥ, ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯅꯕ ꯑꯩ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯆꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯑꯆꯧ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯆꯧ ꯌꯥꯝꯅꯁꯨ ꯋꯥꯔꯝꯃꯤ꯫ ꯑꯋꯥꯕꯗꯨ ꯈꯥꯡꯗꯨꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯇꯝꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯀꯥꯔꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯆꯧ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯐꯝꯗꯨ ꯌꯥꯝꯅ ꯃꯝꯂꯝꯃꯤ꯫ ꯑꯆꯧ ꯀꯤꯔꯕꯁꯨ ꯀꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯆꯪꯂꯛꯏ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯃꯤꯅꯝ ꯅꯝꯕꯗꯒꯤ ꯊꯣꯛꯂꯛꯏ ꯑꯆꯧꯕꯨ ꯎꯕꯗ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯥꯎꯅ ꯉꯪꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯇꯥꯏꯕꯪ ꯃꯤ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯁꯤꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯌꯨ"꯫ ꯍꯤꯡꯆꯥꯕ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯏꯁꯤꯡ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯍꯥ ꯍꯥ ꯍꯥ, ꯃꯤꯇ꯭ꯔꯪꯒꯤ ꯏꯁꯤꯡ ꯂꯧꯕ ꯂꯥꯛꯂꯤꯕ? ꯑꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ꯫ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯕꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯑꯩꯅ ꯍꯪꯒꯗꯧꯔꯤꯕ ꯋꯥꯍꯪ ꯑꯁꯤꯅ ꯅꯪꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯁꯤꯒꯅꯤ꯫ ꯍꯪꯕꯤꯌꯨ ꯍꯤꯡꯆꯥꯕ, ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯗꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯖꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯨꯟꯅ ꯇꯥꯔꯣ꯫ ꯅꯪꯅ ꯎꯕꯗꯤ ꯉꯝꯕ, ꯁꯣꯛꯄ ꯊꯦꯡꯕꯗꯤ ꯌꯥꯗꯕ ꯀꯔꯤꯅꯣ? ꯑꯆꯧ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯍꯥꯏꯔꯛꯏ, ꯏꯃꯤꯅꯤ ꯏꯃꯤ, ꯏꯃꯤꯗꯤ ꯎꯕ ꯉꯝꯃꯤ, ꯁꯣꯛꯄ ꯊꯦꯡꯕꯗꯤ ꯌꯥꯗꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯅꯣꯛꯂꯒ, ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯅꯤ꯫ ꯅꯪꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯏꯁꯤꯡ ꯑꯗꯣ ꯑꯩ ꯄꯤꯔꯒꯦ꯫ ꯍꯤꯡꯆꯥꯕꯅ ꯑꯆꯧꯗ ꯃꯤꯇ꯭ꯔꯪꯒꯤ ꯏꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯆꯧ ꯃꯤꯇ꯭ꯔꯪꯒꯤ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗ ꯃꯤꯇ꯭ꯔꯪꯒꯤ ꯏꯁꯤꯡ ꯑꯗꯨ ꯈꯤꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯈꯤꯛꯄꯒ ꯊꯣꯏꯅꯨꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯆꯧ ꯍꯔꯥꯎꯅ, "ꯅꯨꯄꯤ, ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗꯅ?" ꯊꯣꯏꯅꯨꯗ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯅꯨꯄꯥ, ꯅꯪꯅ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄꯤꯔꯦ꯫ ꯅꯪꯅ ꯀꯔꯥꯝ ꯃꯤꯍꯧ ꯆꯥꯎꯒꯅꯣ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯌꯥꯔꯝꯂꯕꯗꯤ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯦ ꯊꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ, ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯇꯥꯟꯕ ꯁꯦꯜ ꯑꯗꯨꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯔꯜꯅꯤ ꯍꯥꯏꯕ"꯫ ꯑꯆꯧꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯏꯅꯨ ꯏꯁꯧꯁꯨ ꯂꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯇꯤꯛ ꯆꯥꯕꯤ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯆꯧꯒ ꯊꯣꯏꯅꯨꯒꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫